ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯆꯤꯡꯖꯥꯎꯄꯥꯠꯀꯤ 8ꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯁꯨꯔꯦꯁ ꯁꯥꯄꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯥꯛꯄ ꯍꯧꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯡ ꯂꯝꯕꯤ ꯑꯀꯣꯛꯄ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯅ ꯁꯨꯆꯤꯇ꯭ꯔꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯃꯐꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯈꯣꯡ ꯂꯝꯕꯤꯅꯣ? ꯑꯁꯨꯛ ꯐꯖꯅ ꯂꯩꯔꯤꯕꯁꯦ ꯑꯀꯣꯛꯄ ꯑꯁꯤꯗ ꯀꯅꯥꯅ ꯆꯠꯄꯒꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯍꯧꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯅꯔꯝꯕ ꯃꯤꯌꯥꯝꯁꯤꯡꯅꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯌꯥꯔꯦꯛꯇꯨꯅ ꯆꯤꯡ ꯆꯟꯕ ꯆꯠꯅꯔꯝꯕꯒꯤ ꯑꯣꯏꯕꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯁꯨꯆꯤꯇ꯭ꯔꯥꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯈꯪꯗꯦꯕꯣ, ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯏꯁꯤꯡꯗ ꯆꯤꯡꯅꯩꯕꯣ꯫ ꯂꯤꯟꯖꯥꯎ ꯀꯌꯥ ꯑꯃꯅꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯣꯏꯔꯝꯕꯒꯤꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯔꯥꯀꯦꯁꯄꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯊꯋꯥꯏ ꯊꯥꯕꯅ ꯍꯥꯟꯅꯤꯀꯣ." ꯂꯥꯡꯂꯦꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯆꯤꯡ ꯑꯁꯤꯗ ꯂꯤꯟ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯕꯗꯨꯗꯤ, ꯇꯥꯏꯕꯪ ꯃꯤꯕꯨ ꯆꯥꯕ ꯉꯝꯕ ꯁꯥ ꯀꯩ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯕꯗꯨꯗꯤ, ꯑꯩꯈꯣꯏ ꯃꯔꯤꯅ ꯃꯥꯡꯈ꯭ꯔꯕ ꯔꯥꯀꯦꯁꯄꯨ ꯐꯪꯅꯕ ꯊꯤꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯛꯈꯤꯕ ꯏꯄꯨ ꯑꯗꯨꯒꯤ ꯅꯥꯛ ꯇꯝꯅ ꯍꯟꯒꯗꯕꯅꯤ." ꯂꯥꯡꯂꯦꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯔꯣꯍꯤꯠꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, "ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯆꯜ ꯂꯥꯡꯂꯦꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯄ ꯍꯧꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡꯁꯨ 4:30 ꯇꯥꯔꯛꯂꯝꯃꯤ꯫ ꯈꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯅ ꯍꯥꯏꯔꯛꯏ, "ꯔꯣꯍꯤꯠ, ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯉꯁꯤꯒꯤ ꯄꯥꯡꯅꯕ ꯂꯦꯜꯂꯁꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯗꯁꯥ ꯀꯌꯥ ꯑꯃꯗꯤ ꯇꯥꯒꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯆꯤꯡꯒꯤ ꯉꯝꯇꯛ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯅꯥꯛ ꯑꯗꯨꯗꯁꯨ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯁꯥ ꯃꯔꯦꯡ ꯀꯌꯥ ꯑꯃꯁꯨ ꯐꯟꯅ ꯂꯩꯕꯥꯛ ꯃꯈꯥ ꯊꯦꯡꯅ ꯍꯧꯔꯤ꯫ ꯃꯅꯨꯡ ꯑꯗꯨꯗꯁꯨ ꯅꯥꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯏ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯎꯆꯦꯛ ꯃꯆꯥ ꯀꯌꯥ ꯑꯃꯅ ꯔꯣꯍꯤꯠ, ꯀꯨꯃꯥꯔ, ꯂꯥꯡꯂꯦꯟ, ꯁꯨꯆꯤꯇ꯭ꯔꯥ ꯃꯈꯣꯏ ꯃꯔꯤꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄꯒꯨꯝ ꯎꯆꯦꯛ ꯃꯆꯥ ꯀꯌꯥ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯍꯧꯒꯠꯂꯗꯨꯅ ꯃꯄꯥꯜꯗ ꯃꯃꯤꯠ ꯅꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯐꯝꯅꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯅꯗꯨꯅ ꯏꯪꯂꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯅꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯁꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯋꯥꯕꯒ ꯂꯣꯏꯅꯅ ꯏꯁꯤꯡꯁꯨ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯂꯐꯨ ꯄꯥꯝꯕꯤ ꯈꯔ ꯍꯧꯔꯤꯕ ꯑꯗꯨ ꯃꯈꯣꯏꯁꯤꯡꯅ ꯎꯔꯝꯃꯤ꯫ ꯂꯐꯨ ꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗ ꯔꯣꯍꯤꯠ, ꯁꯨꯆꯤꯇ꯭ꯔꯥ, ꯂꯥꯡꯂꯦꯟ, ꯀꯨꯃꯥꯔ ꯃꯈꯣꯏ ꯃꯔꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯐꯨ ꯑꯗꯨꯒꯤ ꯃꯍꯤ ꯑꯗꯨ ꯏꯁꯤꯡ ꯑꯣꯏꯅ ꯊꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯒꯤ ꯑꯧꯔꯥꯡ ꯈꯧꯔꯥꯡꯕ ꯑꯗꯨ ꯀꯣꯛꯂꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ꯫ ꯁꯣꯡꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯝꯁꯤꯜꯂꯛꯄꯅ ꯁꯟꯙ꯭ꯌꯥ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯁꯣꯡꯂꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯎꯔꯤ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯔ ꯑꯁꯨꯝ ꯂꯥꯛꯂꯕ ꯀꯥꯟꯗ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨ ꯈꯥꯡꯇꯛꯇ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯃꯥꯔꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯎꯔꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯄꯥꯠ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯏ꯫ ꯀꯨꯃꯥꯔꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ, ꯇꯣ ꯌꯦꯡꯉꯣ, ꯑꯥꯗ ꯂꯥꯞꯇꯛꯅ ꯄꯥꯠ ꯑꯃ ꯂꯩꯔꯤꯕꯁꯦ." ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯦꯡꯊꯣꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯂꯥꯞꯇꯛꯅ ꯄꯥꯠ ꯃꯆꯥ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ꯫ ꯄꯥꯠ ꯑꯗꯨ ꯎꯕꯗ ꯔꯣꯍꯤꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯟꯖꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯔꯥꯀꯦꯁꯄꯨ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯒꯅꯤ, ꯔꯥꯀꯦꯁꯄꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯔꯥꯀꯦꯁꯄꯨ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯤꯡ ꯑꯗꯨꯗꯒꯤ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯀꯨꯝꯊꯕ ꯍꯧꯔꯛꯏ꯫ ꯈꯔ ꯀꯨꯝꯊꯔꯛꯂꯕ ꯀꯥꯟꯗ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯁꯥ ꯇꯝꯅ ꯀꯟꯅ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯑꯗꯨ ꯂꯥꯎꯕ ꯐꯥꯎꯕ ꯅꯪꯍꯧꯗꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯡꯂꯦꯟ ꯑꯗꯨ ꯑꯣꯟꯊꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ
ꯂꯥꯡꯂꯦꯟꯕꯨ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯁꯨꯁꯤꯇ꯭ꯔꯥꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏꯔꯛꯏ, "ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯁꯨꯛ ꯀꯟꯅ ꯑꯣꯟꯊꯔꯤꯕꯁꯦ?" ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯟꯅ ꯆꯦꯟꯊꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯛꯄꯅꯦ." ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯟꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯞꯇꯛꯅ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ, ꯁꯨꯁꯤꯇ꯭ꯔꯥ, ꯔꯣꯍꯤꯠ, ꯀꯨꯃꯥꯔ ꯃꯈꯣꯏ ꯃꯔꯤꯗꯤ ꯑꯃꯒ ꯃꯃꯤꯠ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯃꯛ ꯃꯈꯣꯏ ꯃꯔꯤꯁꯨ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯔꯦ, ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯂꯣꯡꯊꯣꯛꯇꯨꯅ ꯍꯤꯛꯅ ꯀꯞꯂꯤꯕ ꯑꯗꯨ ꯃꯈꯣꯏ ꯃꯔꯤꯅ ꯎꯔꯝꯃꯤ꯫ ꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯗꯒꯤ ꯑꯉꯥꯡ ꯃꯆꯥꯅꯣ ꯑꯁꯤꯕꯣ ꯑꯁꯨꯛ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯦ?" ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯑꯃꯨꯛ ꯃꯃꯤꯠ ꯃꯨꯁꯨꯛ ꯃꯨꯟꯅ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯁꯨꯁꯤꯇ꯭ꯔꯥ, ꯂꯥꯡꯂꯦꯟꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯤꯕꯅ ꯅꯤꯛꯂꯦ꯫ ꯑꯉꯥꯡ ꯃꯆꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯁꯟ ꯁꯥꯔꯛꯇꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯣꯍꯤꯠꯀꯤ ꯃꯕꯨꯛꯇ ꯆꯣꯡꯁꯤꯟꯗꯨꯅ ꯅꯞꯄꯛꯏ꯫ ꯔꯣꯍꯤꯠ ꯑꯗꯨꯁꯨ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯔꯣꯍꯤꯠꯀꯤ ꯃꯉꯛ ꯁꯝꯕꯨ ꯃꯦꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯀꯟꯅ ꯊꯥꯔꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯃꯥꯡꯈꯤꯕꯗꯒꯤ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ꯫ ꯔꯣꯍꯤꯠꯇꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯛ ꯅꯤꯛꯅ ꯈꯣꯡꯐꯝ ꯆꯥꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯁꯨꯁꯤꯇ꯭ꯔꯥꯅ, "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯆꯪꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕꯒꯤ ꯃꯁꯛ ꯉꯥꯛꯇ ꯑꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯩꯔꯗ꯭ꯔꯥ?" ꯀꯨꯃꯥꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯁꯨꯁꯤꯇ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ?" ꯑꯁꯨꯝꯅ ꯀꯨꯃꯥꯔꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯀꯤꯔꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯇꯅ ꯅꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯀꯤꯔꯗꯨꯅ ꯑꯃꯒ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯇꯟꯗꯟ ꯀꯌꯥ ꯑꯃꯁꯨ ꯖꯨꯔꯨꯞ ꯄꯨꯟꯁꯤꯟꯅꯗꯨꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯥꯍꯦꯗꯨꯅ ꯂꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯞꯇꯛꯅ ꯇꯥꯔꯛꯏ꯫ ꯔꯣꯍꯤꯠꯅ ꯍꯥꯏꯔꯛꯏ, "ꯀꯅꯥꯒꯤ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯔꯤꯕ ꯑꯁꯤꯕꯣ? ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯥꯜꯂꯤ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯍꯤꯠ ꯑꯗꯨ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯟꯅ ꯆꯤꯡꯂꯛꯏ, ꯑꯗꯨꯒ ꯁꯥꯐꯨ ꯀꯟꯅ ꯂꯪꯊꯣꯔꯛꯏ꯫ ꯅꯨꯡ ꯑꯆꯧꯕ ꯑꯃꯗ ꯃꯀꯣꯛ ꯌꯩꯁꯤꯟꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯦ, ꯏꯗ ꯄꯨꯡꯆꯦꯟ ꯆꯦꯟꯊꯔꯛꯏ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯔꯣꯍꯤꯠꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯥꯛꯅ ꯅꯣꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗ ꯌꯦꯡꯗꯨꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯅ ꯅꯥꯀꯜꯂꯣꯝꯗ ꯍꯧꯔꯤꯕ ꯎ ꯃꯔꯛ ꯑꯗꯣꯝꯂꯣꯝꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯒ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯃꯃꯤꯠ ꯑꯗꯨ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ, ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯃꯈꯣꯏ ꯑꯍꯨꯝ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯁꯥꯐꯨ ꯀꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯊꯣꯝꯃꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯎ ꯑꯗꯨꯅ ꯄꯥꯟꯕꯗ ꯐꯅꯌꯥꯝ ꯂꯥꯞꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯂꯣꯡꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯁꯣꯔ ꯑꯗꯨꯁꯨ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯁꯥꯁꯤꯡ ꯑꯗꯨꯁꯨ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯗꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯥꯡꯆꯤꯡ ꯆꯤꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯦ, ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯁꯣꯛꯂꯦ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ
magi ningba adu thungba hori haiduna mafum adubu ninna khakna noktuna adumak mangkhirami khudak aduda nongsu tapna tarai Kumar Rohit Suchitra amadi Langlen makhoi marisu nong aduna macha adu cholakpadagi makhoi marisu gyan tapna taba horai masagi makok adu ngaungnaraduna tapna hawgatnari laptakna taduna lairiba Rohit ki manakta changsilaktuna Rohit pu tapna chingkatladuna amaga lengkonaduna amuk lakpa hore khara amuk laklaba kanda laptakna pat adugi matai oirapna khongnang pabi achauba ama mami shami oina horiba adu urami khongnang adugi makhongdasu mi ama leibagum nahebagi makholsu tarai Rohitna ashumna wangang ngamda hairi khongnang asigi makhongda leiba mi ase aikhogi Rakesh soidana oiramgani Rohitna Rakesh oiramgani harakpa aduda Kumardi khongnang makhong tamna chensingi tawi Rohitna Kumargi makhut adu tap launa yalaga ashumna hairi ngaiko mafum masida aikoi changba yakhiroi khongnang asigi makhongda ningamdraba thawai kaya ama leramgani ashumna hainiringi talak aduda thawai amana marei sangna tingthoktuna khongnang adugi makhongda leiriba mi aduda lekpugum urai thawai adusu adumna tawrumlaga mafum adudagi adumak mami sami oina maghirami makhoi marina urami Suchitrana ashumna hairi khongnang asigi makhongda leiriba mi ase kanano haiduna yengladuna Rakesh bu oiramladi Rakesh bu puduna mafum asidagi thadoktuna ikoi punna chatlaurasi Suchitrana hairakliba wa adu yanaraduna khongnang adugi makhong tamna laklami haujikti ure Rakesh oiduna leiramba adu ubada makhoi marina mamitagi mapita aduna Rakesh bu kauraduna kana sensilaklami Rakesh taraduna mamit oirum tawduna pangthorakpada Kumar hoi oiduna leirami Rakesh adu mamitagi mapita raktuna khonjel thokna kapai khudak aduda thintaba leitana Rakesh ki pulliba uri wari sing adu Kumarna lokthokpa horai Suchitra Langlen Rohit makhoi ahumdi thawai adubu lakpra haiduna maikai kudingmakta yengduna leiri Kumarna Rakesh pulliba uri wari adubu khara lokthokpa horklaba kanda maikai mari sinba thungna angang kaya amana kablapagi khonjeltana nilai khudak aduda thawai nupi adubu Kumargi manakta nungsit amaga loinana thuglakthuna Kumargi mangaksam adu paituna laktuna langthurai Rohitna amuk changlaktuna Rakeshda puliba uri wari adubu amuk lakthoi thawai aduna sauna munna yenglaktuna kanna pashilaktuna Rohitki masada taplauna paituna khongnang aduda thomjelami thawai aduna amuk Suchitra Langlen makhoi anida mamit ngaksang ngangna yenglaktuna kanna pashilaklami Suchitra Langlen makhoi ani adusu mangak sampaiduna safu kana lakthurak-i thawai aduna amuk Kumar Rohit makhoi ani po hatlage matagum makhoi ani ki mangak sambu paiduna wangna thangkalaklami matau adu ubada Rakesh na chauraduna thawai aduda hairi he phatraba thawai nangna taibong mi aikhoi bu asuk yamna oliba sigari kino aikhoi mi yamna nangona kari lankiduna hatki tawribano mathang mukki mapokta aikhoida tariba asugumna nangonda su tabo uyu nang nungaigadra nangi nasada su aikhoina tariba asumna tarabadi nang nungaigadra Rakesh na asumna hairakpa aduda magi machabo niksinglaktuna Kumar Rohit makhoi anigi mangak samelamba adusu thadoklai aduga leimaida thadaraklami thawai adusu magi akiba saktam adubu thangan hanjin khituna magi asengba saktam adu oladuna mapi ira cheladuna Rakesh ki mamaidu onsilai thawai aduna Rakesh te yenglaga asumna hairi he taibong miyoiba aigi phatraba thawai asina nakhoibu yamna wahankhre ngasidagi aigi phatraba thawai asina nakhoida amuk hanna wahallaroi nakhoigi naramdamda halladuna nungai yaifana panba oyuko ningamdraba thawai aidi mafam masida aduma lengdana lehoragi asi hairatuna thawai adu mamitagi mapi sinthaduna Rakesh ta pulamba uri wari pumnamak adu lauthoklamlaga mafam adu maktada thawai adu mangkhirami
Matangi ayukni, Rakesh, Rohit, Susitra, Langlen amadi Kumar, makhoi mangamak mikap thoglakpada nonganduna leirami. Rakesh na thoiga subongadi kadai de lehoragi asi haiduna Kumar da hanglaklami. Kumar na subonga thoiga gi maramda Rakesh da wari pumba adu tamlami. Thoiga subonga leitre haibadu tabada Rakesh khanglakpada thamoi sokna subonga thoiga kautuna mapi tana kapcharei. Makhoi marisu Rakesh puduna ahal adugi manak tamna chatkirami. Wari asi matang sida loisare. Wari asi pathokjaba matamda soikilan kiba yaurabasu mayamna ngakpigani. Adum oinamak mathangi numitta akiba wari kaya amasu hapsarakki mayam punna ngaiminasi.